ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯥꯏꯔꯦꯜ ꯊꯥꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯥꯏꯐꯕꯤꯒꯤꯁꯨ ꯂꯨꯍꯣꯡ ꯃꯌꯥꯒꯤ ꯌꯨꯝꯀꯩ ꯑꯎꯟꯄꯣꯠ ꯀꯟꯅ ꯁꯤꯜꯂꯥꯡꯕ ꯃꯇꯝꯅꯤ꯫ ꯌꯥꯏꯐꯕꯤꯒꯤ ꯃꯃꯥ ꯑꯍꯟꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯍꯥꯏ ꯑꯄꯪꯕꯤ, ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯡꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯤ꯫ ꯅꯨꯄꯥ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯥꯛꯊꯗꯅ ꯅꯣꯟꯊꯗꯅ ꯑꯃꯅ ꯍꯥꯏꯔꯦ ꯍꯣꯏ, ꯑꯃꯅ ꯍꯥꯏꯔꯦ ꯍꯣꯏ, ꯍꯣꯏ 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 ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯌꯥꯗꯦ꯫ ꯏꯃꯥꯅ ꯍꯥꯏꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒꯅꯤ꯫ ꯅꯅꯦꯝꯕꯣꯛꯅꯤꯅ ꯇꯧꯔꯤꯕꯗꯨꯅ ꯃꯁꯛꯇꯣ ꯍꯦꯛ ꯌꯦꯡꯕꯗ ꯅꯥꯇꯩ ꯆꯥꯕ ꯁꯛꯇꯥ ꯑꯣꯏꯗꯦꯅꯦ꯫ ꯀꯗꯔ ꯐꯗꯔ ꯇꯥꯠ ꯄꯥꯠ ꯌꯥꯝ ꯍꯩꯔꯝꯅꯤ꯫ ꯌꯨꯝꯗꯣ ꯃꯥꯅ ꯄꯥꯜꯂꯝꯅꯤ꯫ ꯃꯋꯥꯒꯤ ꯋꯥꯒ ꯆꯠꯄꯤꯗꯧꯕ ꯅꯨꯄꯤ ꯃꯥꯟꯗꯦ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ꯫ ꯅꯅꯦꯝꯅ ꯋꯥ ꯑꯃ ꯉꯥꯡꯉꯛꯄꯗ ꯅꯪꯅ ꯋꯥ ꯑꯍꯨꯝ ꯃꯔꯤ ꯁꯠ 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 ꯈꯨꯝꯖꯤꯟꯒꯗꯕ꯫ ꯅꯈꯣꯟꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯦꯡꯊꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯑꯃꯅ ꯍꯦꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯅꯄꯨꯔꯣꯏꯕꯗꯣ ꯅꯪꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕ꯫ ꯑꯗꯨꯒ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯅꯅꯦꯝ ꯅꯀꯨꯗꯒꯤ ꯇꯣꯉꯥꯟꯅ ꯊꯣꯛ ꯆꯥꯊꯣꯛꯀꯗꯕ꯫ ꯑꯩꯅ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯛꯂꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯏꯆꯥ ꯋꯥꯗꯅꯕ ꯏꯃꯥꯅ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ꯫ ꯇꯣꯉꯥꯟꯅ ꯆꯥꯔꯗꯤ ꯊꯕꯛꯁꯨ ꯀꯣꯝꯃꯅꯤ, ꯅꯅꯤꯡꯁꯨ ꯇꯧꯕ ꯌꯥꯔꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯌꯥꯏꯐꯕꯤꯗꯤ ꯉꯛꯈ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤꯒ ꯃꯃꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯈꯦꯠꯅꯕꯁꯤꯒ ꯎꯕꯗ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯂꯨꯍꯣꯡꯗ꯭ꯔꯤ꯫ ꯑꯗꯩ ꯇꯥꯂꯝ ꯌꯥꯟꯕꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯌꯥꯝꯅꯁꯨ ꯐꯕꯅꯤ꯫ ꯍꯦ ꯑꯄꯪꯕꯤ, ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯃꯥꯅ ꯊꯦꯡꯅꯔꯛꯇꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯅꯪ ꯍꯌꯦꯡ ꯋꯥꯗꯅꯕ ꯍꯥꯏꯕꯤꯕꯅꯤꯅꯦ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯦ ꯑꯣꯏꯗ ꯄꯥꯗꯅ ꯊꯟꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡ ꯇꯝꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯆꯠꯄ ꯇꯥꯏ꯫ ꯇꯣꯟꯊꯔꯒ ꯂꯨꯛꯊꯔꯒ ꯆꯠꯂꯕ ꯅꯪ ꯑꯗꯨꯝ ꯃꯣꯏꯒꯤ ꯈꯣꯡꯄꯥꯛ ꯃꯈꯥꯗ ꯊꯝꯈ꯭ꯔꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯑꯗꯨꯝ ꯁꯦꯗ꯭ꯔꯥꯛ ꯁꯥꯔꯦ꯫ ꯑꯁꯤꯅꯆꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯃꯆꯥꯅꯨꯄꯤꯗ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯍꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯇꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯂꯝꯖꯤꯡꯕꯗꯤ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯃꯃꯥ ꯑꯍꯟꯕꯤ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡ ꯃꯌꯥ ꯅꯛꯁꯜꯂꯛꯄꯅ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯅꯕ ꯑꯁꯤꯒꯨꯝꯕ ꯒ꯭ꯌꯥꯟꯁꯤ ꯄꯤꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯃꯃꯥꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯌꯥꯏꯐꯕꯤꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯊꯥꯖꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯣ ꯏꯃꯥ, ꯇꯥꯂꯝ ꯌꯥꯟꯕꯗꯤ ꯇꯣꯉꯥꯟꯅ ꯆꯥꯁꯤ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯋꯥꯁꯤ ꯇꯥꯕꯗ ꯑꯍꯟꯕꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯅꯕꯨ ꯄꯥꯝꯂꯕꯗꯤ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯕꯗ ꯌꯥꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦ꯫ ꯃꯥꯅ ꯅꯪꯁꯤ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯍꯜꯂꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯏ, ꯌꯦꯡꯉꯨꯗꯅ ꯅꯪꯒꯤ ꯅꯕꯨꯡꯗꯣ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯨꯅ ꯆꯦꯜꯂꯒ ꯆꯠꯈ꯭ꯔꯦꯗꯅ꯫ ꯑꯗꯣ ꯏꯃꯥ, ꯇꯥꯆꯧꯗꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯣ? ꯍꯥꯏꯗꯦ, ꯍꯥꯏꯔꯣꯏ꯫ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯅꯣ? ꯃꯥꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯁꯨ ꯅꯠꯇꯅ꯫ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯃꯃꯥ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯏꯃꯥ, ꯋꯥꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯅ ꯋꯥ ꯐꯠꯊꯁꯤꯜꯂꯛꯇꯨꯅ, ꯌꯥꯔꯦ, ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ꯫ ꯁꯤꯒꯤ ꯃꯔꯝꯗ ꯑꯉꯥꯡ ꯅꯪꯅ ꯈꯪꯒꯗꯧꯕ ꯅꯠꯇꯦ꯫ ꯋꯥꯁꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯤ ꯃꯊꯟꯇ ꯈꯜꯍꯧꯏ, ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯀꯌꯥꯃꯨꯛ ꯀꯥꯏꯕ ꯊꯕꯛꯀꯗꯤ ꯇꯧꯔꯨꯔꯕꯖꯥꯠꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯁꯥꯎꯔꯤꯁꯤꯕꯣ? ꯇꯥꯆꯧꯒ ꯏꯅꯝꯃꯒꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁꯤꯟꯅꯔꯤꯕ ꯋꯥꯁꯤꯡꯁꯦ ꯍꯥꯏꯕ ꯑꯣꯏꯔꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤ ꯃꯊꯟꯇ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯔꯤꯁꯦ ꯑꯁꯨꯝ ꯇꯧꯕꯅꯤ꯫ ꯌꯥꯏꯐꯕꯤꯒꯤ ꯃꯕꯨꯡ ꯂꯝꯖꯤꯡꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯔꯝ ꯃꯣꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯂꯝꯖꯤꯡꯕꯒꯤ ꯅꯨꯄꯤ ꯁꯅꯥ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯖꯔꯕꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯑꯍꯜ ꯂꯃꯟꯗ ꯀꯥꯏꯗꯅ ꯆꯠꯆꯕ ꯌꯥꯝꯅ ꯆꯤꯡꯂꯦꯝꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ꯫ ꯁꯣꯝꯗꯅ ꯑꯍꯟꯕꯤꯅ ꯃꯆꯥꯒꯤ ꯋꯥꯈꯜ ꯑꯃ ꯀꯟꯅ ꯁꯥꯒꯠꯇꯨꯅ ꯂꯩꯕ ꯇꯟꯖꯥꯅꯤ꯫ ꯑꯍꯟꯕꯤꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯅ ꯑꯄꯥꯝꯕ ꯃꯃꯧ ꯊꯤꯕꯗ ꯂꯣꯏꯅ ꯌꯥꯒꯅꯤ꯫ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯝꯖꯤꯡꯕꯗꯤ ꯁꯅꯥꯕꯨ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯁꯣꯏꯗꯅ ꯂꯧꯔꯒꯦ ꯈꯟꯈ꯭ꯔꯦ꯫
ꯁꯣꯝꯗꯅ ꯃꯃꯥꯅ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯑꯋꯟꯄꯣꯠ ꯌꯥꯝꯅ ꯎꯂꯛꯀꯗꯕ ꯃꯁꯛꯁꯨ ꯐꯖꯕ ꯃꯃꯧ ꯑꯃ ꯁꯤꯟꯗꯨꯅ ꯊꯝꯂꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯃꯥꯡꯗ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯣꯠꯆꯩ ꯑꯋꯟꯄꯣꯠꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯦꯟꯅꯒꯦ ꯍꯥꯏꯅ ꯀꯟꯅ ꯈꯟꯖꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯅꯤ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯃ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯏꯃꯧ ꯑꯃ ꯍꯥꯏꯅꯗꯨꯅ ꯊꯝꯂꯕꯅꯤꯀꯣ ꯂꯥꯡꯐꯥꯡꯒ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯉꯝꯃꯣꯏꯗ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯍꯥꯏꯗꯣ ꯉꯝꯃꯣꯏ ꯍꯥ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕ ꯍꯥꯏ ꯀꯔꯟ ꯇꯧꯅꯨ ꯏꯃꯥꯅ ꯍꯥꯏꯁꯦ ꯌꯥꯗꯕꯒ ꯑꯃꯠꯇ ꯌꯥꯔꯣꯏꯀꯣ ꯋꯥ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥ ꯆꯣꯞꯆꯒꯦꯗꯅꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯈꯪꯅꯖꯕ ꯑꯃ ꯂꯩꯖꯩ ꯑꯩꯗꯤ ꯃꯥ ꯑꯣꯏꯅ ꯂꯧꯒꯅꯤ ꯑꯍꯟꯕꯤ ꯁꯥꯎꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯁꯦꯡꯕꯒꯤꯅꯤ ꯏꯃꯥ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯂꯩꯖꯩ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯍꯟꯕꯤꯗꯤ ꯃꯊꯃꯣꯏꯗ ꯇꯥꯖꯤꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯕꯒꯨꯝ ꯊꯣꯛꯂꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯨ ꯀꯝꯗꯧꯏ ꯁꯦꯜ ꯄꯥꯏꯕ꯭ꯔꯥ ꯁꯦꯜꯗꯤ ꯄꯥꯏꯗꯦ ꯑꯗꯨꯕꯨ ꯂꯥꯏꯔꯖꯔꯕꯁꯨ ꯌꯥꯝꯅ ꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯁꯦꯜ ꯄꯥꯏꯗꯕ ꯏꯃꯧ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩꯗꯤ ꯂꯥꯏꯔꯕ ꯏꯃꯧ ꯄꯥꯝꯗꯦꯀꯣ ꯁꯦꯜ ꯄꯥꯏꯔꯒ ꯃꯤ ꯇꯤꯟꯅ ꯌꯥꯗꯕꯗꯨꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯏꯃꯥ ꯁꯦꯜ ꯍꯥꯏꯕꯁꯤꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯁꯥꯟꯇꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨꯗꯤ ꯁꯦꯜꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯕ ꯌꯥꯔꯣꯏ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯋꯥꯈꯜ ꯈꯔ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩꯒ ꯈꯪꯅꯖꯔꯤꯕꯤ ꯁꯅꯥꯗꯣ ꯏꯃꯨꯡ ꯀꯣꯏꯕ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯒꯗꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯁꯤꯅ ꯐꯔꯦ ꯈꯟꯅ ꯇꯧꯔꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯌꯥꯝꯅ ꯊꯦꯝꯖꯤꯟꯖꯩ ꯑꯗꯨꯕꯨ ꯑꯍꯟꯕꯤꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡ ꯑꯣꯟꯈ꯭ꯔꯦ ꯃꯆꯥꯒꯤ ꯋꯥꯒ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯂꯩꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯂꯝꯖꯦꯡꯕ ꯁꯅꯥꯕꯨ ꯆꯦꯜꯂꯛꯂꯝꯃꯤ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯑꯍꯟꯕꯤꯗꯤ ꯑꯄꯥꯝꯕ ꯃꯃꯧ ꯑꯣꯏꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯆꯠꯆꯥ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯑꯩꯒꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯇꯥꯗꯕ ꯀꯌꯥꯗ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯤꯕ ꯃꯆꯥꯅꯣꯕ ꯈꯪꯉꯤꯗꯅ ꯂꯥꯟ ꯇꯧꯒꯦ ꯑꯁꯨꯝꯅ ꯂꯝꯖꯤꯡꯕ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯍꯟꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯅꯔꯝꯃꯤ ꯑꯍꯟꯕꯤꯒꯤ ꯃꯇꯩ ꯊꯣꯛꯄ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯧ ꯑꯉꯥꯡꯁꯤꯡꯗꯤ ꯌꯨꯝꯗ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯕꯤꯔꯨꯗ꯭ꯔꯤꯕ꯭ꯔꯥ ꯏꯇꯩ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯑꯩꯅ ꯁꯤꯈ꯭ꯔꯦꯅ ꯂꯧꯔꯕꯅꯤ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦ ꯏꯕꯦꯝꯃ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯆꯥꯅꯤ ꯑꯗꯨꯝꯅꯕꯨ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ ꯃꯃꯥ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯗꯕ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯐꯅꯕꯅꯤꯀꯣ ꯍꯥꯏꯅꯁꯨ ꯈꯟꯕ ꯉꯝꯗꯕ ꯑꯩꯗꯤ ꯈꯪꯗꯦ ꯅꯨꯄꯤꯗꯣ ꯃꯥꯅ ꯆꯦꯜꯂꯨꯔꯦꯗꯅ ꯃꯥꯅ ꯊꯣꯛꯄ ꯁꯤꯜꯂꯒꯅꯦ ꯊꯤꯟꯖꯔꯨꯅꯤ ꯃꯇꯩꯗꯨꯒꯤ ꯅꯨꯄꯤ ꯃꯆꯦꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯏꯅꯥꯎ ꯅꯪꯒꯤꯗꯣ ꯇꯥꯕ ꯌꯥꯗꯕ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤꯗ ꯍꯧꯖꯤꯛꯄꯨ ꯃꯤ ꯃꯆꯥꯗꯣ ꯏꯕꯦꯝꯃ ꯆꯠꯂꯣ ꯅꯪ ꯏꯃꯥꯅ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕ ꯌꯥꯕ ꯃꯇꯥꯡ ꯂꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯍꯟꯊꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯅꯪꯒꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯆꯠꯅꯕ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯥꯡꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯌꯨꯔꯦ ꯆꯦꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯑꯍꯟꯕꯤ ꯄꯥꯝꯗ ꯃꯆꯥꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯍꯟꯕꯤꯅꯒ ꯑꯔꯥꯏꯕ ꯑꯍꯟꯕꯤ ꯑꯣꯏꯗꯕꯅꯤ나 ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯝ ꯇꯣꯏꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯍꯧꯔꯛꯂꯤ ꯑꯍꯟꯕꯤ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯟꯅ ꯌꯣꯜꯂꯤ ꯍꯟꯖꯤꯜꯂꯛꯂꯒꯅ ꯁꯞꯇ꯭ꯔ ꯏꯔꯥꯡ ꯇꯧꯕ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯑꯍꯟꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯧꯗꯣ ꯍꯥꯏ ꯃꯧ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯁꯅꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯈꯣꯂꯩ ꯈꯣꯟꯗꯥꯅ ꯃꯔꯣꯜ ꯑꯃ ꯏꯪ ꯇꯞꯆꯕꯤ ꯁꯥꯖꯔꯤꯕ ꯇꯧꯊꯣꯔꯛꯄ ꯅꯃꯤꯠ ꯅꯥꯕ ꯊꯕꯛ ꯉꯥꯛꯇ ꯏꯃꯨꯡꯗꯨꯗ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯁꯤꯜꯂꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯤꯅꯣꯕ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯤ ꯄꯠꯊꯕꯤꯒ ꯑꯣꯏꯔꯖꯥꯠꯂꯕ ꯏꯃꯥ ꯑꯩ ꯐꯤ ꯊꯨꯞꯄꯨꯕꯅꯤ ꯄꯥꯎꯈꯨꯝꯗꯤ ꯍꯩꯈ꯭ꯔꯦ ꯂꯟꯁꯣꯠꯄꯤꯅ ꯄꯥꯎꯈꯨꯝ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯅꯨꯃꯤꯠꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏ ꯌꯧꯔꯒꯦꯕ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯥꯏꯗꯨꯛ ꯊꯥꯜꯂꯤꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯂꯧꯁꯤꯟꯗꯧꯕ ꯋꯥꯠꯂꯤꯕ꯭ꯔꯣ ꯍꯥꯏꯗꯤ ꯀꯣꯟꯁꯤꯡꯁꯤ ꯀ꯭ꯔꯦꯝ ꯂꯥꯎꯕ ꯃꯈꯩ ꯀꯪꯕ ꯉꯥꯏꯈꯤꯒꯗꯣꯏꯔꯥ ꯍꯥꯏꯃꯤ ꯏꯃꯥ ꯑꯩ ꯐꯤ ꯊꯨꯞꯄ ꯂꯣꯏꯔꯒ ꯂꯧꯁꯤꯜꯂꯒꯦ ꯇꯧꯕꯅꯤ ꯈꯔ ꯉꯜꯂꯤ ꯇꯧꯕꯅꯤ ꯏꯃꯥꯅ ꯉꯥꯡꯂꯤꯁꯤ ꯀꯗꯥꯏꯅꯣꯗꯤ ꯍꯥꯏꯗꯤꯅꯦ ꯃꯆꯤꯟꯁꯦ ꯍꯥꯟꯅ ꯈꯨꯝꯒꯗꯕꯒꯤ ꯃꯌꯥꯁꯤ ꯀꯥꯔꯒ ꯍꯥꯟꯅ ꯉꯥꯏ ꯂꯩꯅꯤꯍꯦ ꯃꯁꯤ ꯃꯤ ꯌꯥꯝ ꯂꯣꯏꯁꯤꯠꯇꯦ ꯃꯁꯤ ꯃꯁꯝꯁꯦ ꯐꯣꯏꯒꯗꯍꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯂꯒ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯣꯏꯕ ꯌꯥꯕ ꯐꯣꯏꯔꯒ ꯂꯥꯛꯇꯨꯅ ꯏꯟꯕꯗ ꯁꯅꯥ ꯎꯄ꯭ꯔꯥꯎꯅ ꯁꯤꯠꯇꯨꯅ ꯇꯥꯏ ꯆꯠꯂꯨ
ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯆꯣꯛ ꯃꯄꯛ ꯅꯥꯏꯗꯕ ꯂꯝꯖꯤꯡꯕꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯣ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯅꯥ ꯁꯣꯛꯄ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ ꯁꯅꯥꯁꯨ ꯈꯨꯝꯗ ꯀꯟꯅ ꯀꯞꯂꯤ ꯂꯝꯖꯤꯡꯕ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯁꯤꯕꯨ ꯅꯆꯥ ꯅꯃꯧ ꯑꯣꯏꯅ ꯎꯕ ꯌꯦꯡꯕꯁꯦ ꯏꯃꯥ ꯁꯨꯡꯉꯝ ꯉꯝꯕꯤꯔꯣꯏꯗ꯭ꯔꯣ ꯑꯣ ꯑꯩꯗꯤꯅꯦ ꯉꯝꯃꯔꯣꯏ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯏꯆꯥꯗꯤ ꯏꯆꯥ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯁꯤꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯤ ꯑꯃꯠꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯅꯣꯏ ꯀꯅꯥꯅꯣ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯗ꯭ꯔꯤꯉꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯃꯁꯤ ꯇꯥꯕꯗ ꯁꯅꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯏꯃꯥ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯒꯤ ꯏꯔꯥꯟ ꯉꯥꯛꯇꯅꯦ ꯏꯃꯥꯅ ꯑꯩꯕꯨ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯗꯤ ꯃꯔꯥꯜ ꯂꯩꯇꯕꯅꯦ ꯃꯥꯕꯨꯗꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯣ ꯏꯃꯥ ꯌꯥꯔꯦ ꯅꯁꯛꯇꯣ ꯑꯃꯠꯇ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯣꯜꯂꯤꯕ ꯃꯈꯣꯡ ꯑꯗꯨꯅ ꯁꯅꯥꯕꯨ ꯀꯥꯎꯊꯣꯔꯛꯏ ꯂꯝꯖꯤꯡꯕꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯁꯅꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯖꯠ ꯄꯤꯕ ꯉꯝꯗꯕ ꯃꯐꯝꯗꯗꯤ ꯑꯩꯁꯨ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯁꯅꯥ ꯂꯥꯎ ꯆꯠꯁꯦ ꯑꯁꯨꯝꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯁꯥꯎꯅ ꯆꯠꯈꯤ ꯑꯍꯟꯕꯤꯗꯤ ꯐꯅꯗꯨꯝ ꯋꯥꯏ ꯁꯪꯉꯦ ꯈꯟꯕꯒꯨꯝ ꯃꯃꯤꯠꯇꯨꯅ ꯍꯟꯅꯐꯥꯎ ꯌꯦꯡꯍꯧꯗꯦ ꯂꯝꯖꯤꯡꯕꯁꯨ ꯃꯇꯝ ꯈꯔ ꯃꯃꯥꯅ ꯁꯥꯎꯕ ꯐꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒꯦ ꯈꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯛꯈꯤ ꯌꯥꯏꯐꯕꯤꯅꯁꯨ ꯃꯃꯥꯕꯨ ꯑꯁꯨꯝ ꯇꯧꯗꯅꯕ ꯀꯌꯥꯔꯛ ꯊꯦꯝꯖꯤꯟꯖꯩ ꯑꯗꯨꯕꯨ ꯃꯃꯥꯅ ꯇꯥꯕꯤꯈꯤꯗꯦ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯟꯗꯨꯗ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯗꯨꯗ ꯂꯩꯈꯤ ꯊꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯑꯗꯨꯝ ꯊꯥꯕꯤ ꯂꯩꯀꯥꯏ ꯃꯤꯗꯒꯤ ꯌꯨꯝꯒꯤ ꯄꯥꯎ ꯑꯗꯨꯝ ꯂꯧꯏ ꯑꯗꯨꯒ ꯂꯝꯖꯤꯡꯕꯒ ꯁꯅꯥꯒꯅ ꯃꯃꯥꯕꯨ ꯊꯦꯡꯅꯗꯨꯅ ꯊꯦꯝꯖꯤꯟꯖꯅꯕ ꯍꯣꯠꯅꯈꯤꯕ ꯀꯌꯥ ꯑꯔꯦꯝꯕꯗ ꯇꯥꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯏꯐꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ ꯌꯥꯏꯐꯕꯤꯁꯨ ꯂꯝꯌꯥꯟꯕꯒ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯆꯦꯟꯕꯅꯤ ꯃꯗꯨ ꯑꯍꯟꯕꯤꯗꯤ ꯌꯥꯏ ꯃꯔꯝꯗꯤ ꯂꯝꯌꯥꯟꯕꯒꯤ ꯏꯃꯨꯡꯗꯣ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯑꯍꯟꯕꯤꯅ ꯌꯥꯔꯤꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯆꯪꯒꯗꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯂꯝꯖꯤꯡꯕꯅ ꯃꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯃꯥꯗ ꯌꯧꯍꯜꯂꯛꯈꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯑꯋꯨꯟꯄꯣꯠ ꯁꯤꯜꯂꯥꯡꯕꯗ ꯀꯣꯝꯅ ꯁꯤꯖꯤꯟꯅꯕ ꯉꯝꯂꯤꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯅꯣꯡꯃꯗꯤ ꯌꯥꯏꯐꯕꯤ ꯃꯃꯥꯗ ꯏꯃꯥ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗꯣ ꯌꯨꯝꯗ ꯀꯧꯁꯤꯟꯕꯤꯔꯁꯤꯗꯅ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯃꯥꯅ ꯄꯥꯎ ꯈꯔ ꯍꯥꯏꯕꯤꯈꯣꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯟꯕꯤꯗꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯅꯪꯁꯨ ꯅꯕꯨꯡ ꯐꯠꯇꯕꯗꯨꯒ ꯃꯥꯟꯅꯔꯒꯦ ꯍꯥꯏꯔꯣ ꯏꯃꯥꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯥꯗꯦ ꯑꯉꯥꯡꯅꯅꯦ ꯑꯋꯥꯠ ꯑꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯌꯥꯏꯐꯕꯤꯗꯤ ꯃꯕꯨꯡꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯃꯕꯨꯡꯒ ꯃꯅꯝꯃꯒ ꯁꯣꯏꯗꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯀꯅꯤ ꯊꯥꯖꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯤ ꯀꯩꯅꯥꯗꯥꯟ ꯄꯤꯔꯝꯗꯥꯏ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯃꯀꯣꯛꯇꯨ ꯅꯥꯟꯊꯕꯤꯗꯨꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯝꯃꯤ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯏꯕꯨꯡꯅ ꯏꯆꯟꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯅ ꯀꯔꯤꯃꯠꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯤꯜ ꯂꯥꯡꯕ ꯌꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯅꯪ ꯏꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯕꯨꯡꯒꯤ ꯌꯥꯏꯐꯕꯗ ꯑꯣꯏꯌꯨꯀꯣ ꯇꯥꯆꯧ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯤꯌꯦ ꯑꯁꯨꯝꯅ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯃꯕꯨꯡ ꯎꯕꯒꯤ ꯅꯨꯡꯁꯤꯕꯅꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯝꯗꯥꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯄꯥꯔꯒ ꯃꯕꯨꯡ ꯃꯆꯜ ꯑꯗꯣ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯃꯤꯟꯅꯔꯝꯃꯤ ꯂꯩꯊꯣꯔꯛꯄꯗ ꯃꯃꯥ ꯑꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯝꯖꯤꯡꯕ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯕꯗ ꯃꯃꯥꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯂꯝꯖꯤꯡꯕꯁꯨ ꯁꯅꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯦ ꯑꯅꯧꯕ ꯌꯨꯝ ꯑꯅꯧꯕ ꯃꯤꯑꯣꯏ ꯑꯅꯧꯕ ꯃꯐꯝ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯃꯌꯣꯟ ꯌꯨꯝꯒꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯕ ꯃꯥꯕꯨ ꯃꯅꯦꯝ ꯃꯀꯨꯅ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯊꯥ ꯐꯥꯕ ꯐꯥꯎꯕ ꯉꯥꯏꯉꯝꯗ ꯑꯍꯟꯕꯤ ꯌꯥꯝ ꯊꯨꯅ ꯃꯆꯥꯅꯨꯄꯤꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯊꯥ ꯐꯥꯕꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯍꯜꯂꯝꯃꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯑꯍꯟꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯔ ꯃꯔꯨꯝ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯐꯠ ꯆꯤꯡꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯍꯥꯏ ꯑꯄꯪꯕꯤ ꯁꯤꯗ ꯂꯥꯎꯅꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯕꯨ ꯑꯥꯗ ꯏꯃꯥꯅ ꯇꯥꯛꯄꯤꯈꯤꯕꯗꯨꯃꯛ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯀꯌꯥꯗ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯂꯤꯅꯣꯅꯦꯁꯦ ꯑꯄꯪꯕꯤ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯀꯝꯗꯧꯒꯦ ꯂꯩꯕꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯊꯕꯛ ꯏꯪꯈꯥꯡ ꯆꯥꯛ ꯅꯨꯡꯒꯗꯤ ꯊꯣꯡꯖꯤꯟꯗꯅ ꯇꯧꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯩ ꯑꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯆꯥꯛ ꯏꯁꯤꯡ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯇꯧꯋꯦ
ꯑꯩꯕꯨ ꯃꯈꯣꯏꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗ ꯑꯍꯟꯕꯤ ꯃꯊꯕ ꯌꯩꯗꯨꯅ ꯍꯔꯦ ꯍꯔꯦ ꯂꯨꯍꯣꯡꯕꯗ ꯉꯥꯏꯈ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯏꯆꯥꯕꯨ ꯆꯥꯛꯈꯨꯝ ꯆꯪꯍꯜꯂꯒ ꯆꯥꯛꯀ ꯊꯣꯡꯍꯜꯂꯕ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯅꯦꯝꯕꯣꯛꯇꯣ ꯑꯩꯅ ꯌꯦꯡꯕꯗ ꯃꯤꯇꯥꯗꯨ ꯌꯥꯗꯦ ꯌꯥꯝꯅ ꯇꯧ ꯉꯝꯒꯗꯕ ꯃꯤꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦꯗꯅ ꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯁꯤꯗꯅ ꯑꯐ ꯁꯥꯗꯅ ꯄꯨꯔꯤꯕꯁꯦ ꯏꯃꯧ ꯅꯠꯇꯦ ꯏꯆꯥꯅꯤ ꯀꯥꯏꯗꯅ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨꯒ ꯃꯈꯨꯠ ꯆꯟꯈ꯭ꯔꯕ ꯀꯥꯟꯗꯅ ꯑꯁꯦꯡꯕ ꯃꯆꯨ ꯎꯠꯊꯣꯔꯛꯂꯤꯅꯦ ꯁꯦ ꯄꯨꯔꯥ ꯃꯤꯅꯥꯏꯗꯧꯅꯅꯦꯕ ꯃꯣꯏꯅ ꯏꯆꯥꯕꯨ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯛꯑꯦꯗ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯃꯁꯝꯁꯦ ꯐꯨꯛꯂꯨꯅꯤꯀꯣ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯂꯥꯛꯀꯦ ꯇꯧꯔꯤꯗ ꯑꯩ ꯑꯁꯨꯝꯅ ꯈꯨ ꯀꯥꯝꯃꯤ ꯃꯆꯥꯅꯨꯄꯤꯗ ꯌꯥꯏꯐꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩ ꯌꯨꯝꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯏꯃꯥ ꯀꯩꯝꯇ ꯋꯥꯔꯨꯔꯅꯨ ꯑꯩ ꯆꯠꯂꯒꯦ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯕ ꯇꯥꯔꯦ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦꯀꯣ ꯏꯃꯥꯁꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯌꯥꯏꯐꯕꯤ ꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯂꯝꯌꯥꯟꯕꯅ ꯌꯦꯟꯁꯥꯡ ꯍꯥꯎꯔꯕ꯭ꯔꯣ ꯍꯥꯎꯔꯦ ꯏꯃꯥꯗꯤ ꯀꯝꯗꯧꯍꯧꯔꯦ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯍꯧꯗꯕ ꯅꯠꯇ꯭ꯔꯣ ꯑꯍꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯍꯧꯗꯤꯌꯦ ꯁꯤꯗꯒꯤꯗꯤ ꯏꯃꯥꯁꯨ ꯑꯩꯈꯣꯏꯒꯤꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯗꯧꯅꯤ ꯏꯃꯥꯈꯣꯏ ꯄꯥꯕ ꯈꯣꯏꯅꯁꯨ ꯌꯥꯔꯕꯅꯤ ꯑꯥꯗ ꯃꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅ ꯀꯩꯁꯨ ꯌꯥꯔꯣꯏꯗ ꯌꯥꯗ꯭ꯔꯒꯅ ꯌꯥꯅꯕ ꯇꯛꯑꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯃꯤꯟꯅꯩ ꯂꯝꯌꯥꯟꯕꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯅꯦ ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯗꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯃꯕꯨꯛ ꯂꯣꯏꯅ ꯆꯝꯕꯅꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯐꯣꯡꯅ ꯍꯥꯏꯌꯨ ꯑꯐ ꯐꯠꯇ ꯇꯥꯟꯅꯗꯨꯅ ꯑꯐꯕ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝ ꯇꯧ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯃꯈꯣꯟꯗꯕꯨ ꯈꯔ ꯆꯥꯎꯖꯕꯩ ꯋꯥꯅꯤ ꯄꯨꯛꯆꯝꯅꯤ ꯏꯃꯥꯁꯨ ꯃꯤꯗ ꯋꯥ ꯀꯟꯅ ꯐꯥꯎ ꯉꯥꯡꯕ ꯉꯝꯖꯗꯕꯅꯤ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯗꯤ ꯂꯝꯌꯥꯟꯕ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯣꯠꯅꯖꯔꯛꯄ ꯐꯤ ꯁꯥꯕꯤꯁꯤꯡꯗ ꯂꯪ ꯊꯥꯗꯔꯒ ꯐꯤ ꯑꯣꯏꯅ ꯑꯃꯨꯛ ꯈꯣꯝꯒꯠꯇꯨꯅ ꯀꯩꯊꯦꯜꯗ ꯊꯥꯕꯗꯣ ꯑꯗꯨ ꯇꯧꯅꯤꯡꯉꯦ ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯁꯨꯝ ꯂꯩꯊꯣꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯏꯃꯥꯒ ꯄꯥꯕꯒꯗ ꯍꯪꯅꯔꯒꯅꯦ ꯑꯗꯨꯗ ꯋꯥꯔꯤꯗꯣ ꯀꯨꯞꯅ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯌꯥꯏꯐꯕꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯊꯣꯛꯈ꯭ꯔꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯗꯨꯗꯒꯤ ꯁꯅꯥꯍꯟꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯌꯥꯏꯐꯕꯤꯗ ꯃꯅꯦꯝ ꯀꯨꯁꯨꯝꯕꯨ ꯂꯩꯕ꯭ꯔꯥ ꯀꯧꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯅ ꯀꯧꯊꯣꯛꯂꯨꯔꯦ ꯀꯨꯁꯨꯝꯅ ꯁꯅꯥꯍꯟꯕꯤ ꯀꯔꯤ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯆꯦ ꯑꯩꯁꯦ ꯏꯆꯦꯗꯒꯤ ꯁꯦꯜ ꯈꯤꯇ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯦ ꯅꯥꯇꯩ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯏꯆꯦꯅ ꯂꯩꯔꯒꯗꯤ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨ ꯑꯩ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦ ꯏꯆꯦꯁꯨ ꯍꯟꯗꯛꯇꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯒ ꯌꯨꯝ ꯁꯦꯝꯖꯤꯟꯕꯒꯗ ꯁꯦꯜ ꯈꯔ ꯄꯨꯊꯔꯤꯅꯦꯍꯦ ꯏꯆꯦꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯎꯄꯥꯏ ꯂꯩꯔꯔꯣꯏꯕꯣ ꯑꯁꯨꯝꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯔꯛꯇꯕꯗ ꯁꯅꯥꯍꯟꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯃꯤꯒꯤ ꯆꯤꯇ꯭ꯔꯒꯨꯞꯇ ꯊꯤꯔꯛꯏ ꯌꯥꯏꯐꯕꯤꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯐꯔꯦ ꯏꯆꯦꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯣ ꯏꯆꯦ ꯅꯃꯧ ꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯀꯣꯛꯁꯦ ꯃꯐꯤꯁꯤꯅ ꯀꯨꯞꯄ ꯌꯥꯗꯕ꯭ꯔꯕ ꯍꯧꯖꯤꯛꯀꯤ ꯃꯧ ꯅꯍꯥꯁꯤꯡꯁꯦ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯃ ꯏꯌꯥꯎ ꯍꯦꯛ ꯌꯥꯎꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯌꯥꯏꯐꯕꯤ ꯏꯀꯥꯏꯔꯞ ꯇꯧꯏ ꯃꯗꯨ ꯃꯥꯒꯤ ꯃꯅꯦꯝ ꯀꯨꯁꯨꯝꯅ ꯎꯔꯗꯨꯅ ꯈꯨꯝꯃꯛꯏ ꯁꯅꯥꯍꯟꯕꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤ ꯑꯃ ꯂꯩꯕꯗꯨꯕꯨ ꯐꯤꯒ ꯌꯥꯟꯕ꯭ꯔꯣ ꯃꯀꯣꯛꯀ ꯀꯨꯞꯄ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯌꯨꯝꯗꯨꯒꯤ ꯅꯤꯡꯉꯣꯜꯅꯤꯗꯅ ꯑꯗꯨꯅ ꯃꯀꯣꯛ ꯀꯨꯞꯄ ꯀꯨꯞꯇꯕ ꯃꯔꯨ ꯑꯣꯏꯗꯦꯗ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤꯗꯤ ꯏꯃꯧ ꯅꯠꯇꯦ ꯏꯆꯥꯅꯤ ꯈꯟꯅ ꯊꯝꯂꯤꯕꯅꯤ ꯅꯪꯅ ꯅꯆꯥ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯁꯦ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕ ꯃꯁꯤ ꯈꯨꯝꯃꯛꯄꯗꯗꯤ ꯁꯅꯥꯍꯟꯕꯤ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯁꯣꯝꯗ ꯌꯥꯏꯐꯕꯤꯁꯨ ꯃꯅꯦꯝꯅ ꯀꯟꯈꯠꯄꯤꯕꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯄꯦꯟꯖꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯃꯤꯟꯅꯩ ꯆꯥꯅ ꯆꯥꯅ ꯂꯝꯌꯥꯟꯕꯅ ꯉꯁꯥꯏꯒꯤ ꯋꯥꯗꯨ ꯍꯧꯗꯣꯔꯛꯏ ꯄꯥꯕ ꯏꯃꯥ ꯑꯩꯈꯣꯏ ꯌꯥꯏꯐꯕꯤꯁꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯨꯁꯨ ꯏꯍꯩ ꯍꯩꯅꯔꯝꯃꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯪ ꯊꯥꯗꯕꯤ ꯐꯤ ꯈꯣꯡꯒꯠꯄꯤꯗꯣ ꯇꯧꯍꯜꯂꯁꯤꯔꯅ ꯈꯜꯂꯤꯕ ꯑꯗꯣ ꯄꯥꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯃꯄꯥ ꯏꯕꯣꯄꯤ ꯁꯪꯅ ꯈꯨꯝꯂꯩ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯈꯜꯁꯨ ꯊꯣꯛꯄ ꯑꯗꯨꯒ ꯈꯣꯔꯁꯥ ꯄꯔꯁꯥꯁꯨ ꯑꯣꯏꯖꯕ ꯌꯥꯏꯗ ꯀꯥꯏꯗꯦ ꯀꯨꯁꯨꯝꯅ ꯏꯃꯧꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯔꯦ ꯑꯁꯨꯝꯅ ꯌꯥꯅꯗꯨꯅ ꯌꯥꯏꯐꯕꯤꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯪ ꯑꯃꯨꯛ ꯊꯥꯗꯕ
ꯐꯤ ꯑꯃꯨꯛ ꯈꯣꯝꯒꯠꯄ ꯇꯧꯗꯨꯅ ꯃꯥꯁꯨ ꯃꯊꯧ ꯆꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯃꯥ ꯑꯍꯟꯕꯤꯁꯨ ꯌꯨꯝꯗꯨꯗ ꯅꯨꯡꯊꯤꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ "ꯑꯍꯩꯃꯥ, ꯏꯃꯥ ꯂꯥꯛꯀꯅꯤꯁꯨ ꯍꯥꯏꯔꯛꯇꯦ, ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯆꯥꯗꯤ ꯅꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯏꯃꯥꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦꯕ ꯍꯥ? ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯇꯨ꯫ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯂꯥꯛꯑꯣ, ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ, ꯑꯩ ꯏꯊꯟꯇꯅꯤ꯫ ꯂꯩꯔꯝꯗꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦ, ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯌꯦꯠꯇꯅꯕ꯫ ꯏꯃꯥ, ꯅꯪꯁꯦ ꯐꯅꯁꯨ ꯑꯍꯟ ꯑꯣꯏꯔꯦ, ꯅꯪꯒꯤ ꯐꯠꯇꯅ ꯈꯟꯕꯤꯗꯣ ꯈꯔ ꯍꯜꯂꯣ ꯀꯩꯗꯧꯒꯦ? ꯍꯥꯏ, ꯏꯃꯥꯕꯨ ꯑꯗꯨꯛ ꯐꯠꯇꯕꯁꯨ ꯇꯥꯍꯟꯒꯅꯨ, ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ, ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ, ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯅꯪ ꯂꯥꯛꯄꯔꯕ? ꯅꯪꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯝ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯏꯃꯥꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯅꯋꯥꯅ ꯄꯥꯎ ꯇꯥꯅꯤꯡꯕꯅ ꯏꯃꯥꯗꯤ ꯂꯩꯇꯥꯗꯦꯅꯦ, ꯑꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯍꯌꯦꯡꯗꯣ ꯍꯦꯛ ꯉꯟꯇꯥꯅ ꯂꯥꯛꯑꯣ, ꯏꯃꯥꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯌꯦꯟꯁꯥꯡꯗꯣ ꯊꯣꯡꯕꯤꯔꯝꯃꯒꯦ꯫ ꯍꯣꯏ, ꯍꯣꯔꯦꯟ ꯏꯃꯥ ꯄꯥꯕ ꯀꯩꯍꯜꯂꯛꯂꯒ ꯍꯌꯦꯡ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯊꯕꯛ ꯂꯩꯇ꯭ꯔꯒꯗꯤ ꯂꯥꯛꯀꯦ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯗ ꯁꯨꯝ ꯍꯪꯗꯨꯅ ꯇꯧ ꯂꯩꯔꯕꯗꯤ ꯀꯔꯝ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯆꯥꯕ ꯉꯝꯃꯛꯇꯣꯏꯅꯣ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯗꯕ ꯃꯈꯩ ꯊꯕꯛꯅ ꯌꯣꯝꯕ ꯇꯥꯕ꯫ ꯑꯩꯅ ꯇꯧ ꯍꯥꯏꯕꯁꯤꯡꯗꯣ ꯅꯪ ꯑꯃꯠꯇ ꯂꯧꯗꯦꯕ, ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯃꯥ, ꯑꯩꯒꯤ ꯏꯅꯦꯝ ꯏꯀꯨꯁꯦ ꯏꯃꯥꯅ ꯈꯜꯂꯤꯕꯗꯨꯒ ꯌꯥꯝ ꯈꯦꯠꯅꯩ, ꯌꯥꯝꯅ ꯐꯩ, ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ꯫ ꯊꯥꯖꯗ꯭ꯔꯒꯅ ꯅꯣꯡꯃ ꯏꯃꯥꯁꯨ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯑꯃꯇꯪ ꯂꯦꯛꯇꯨꯅ ꯌꯦꯡꯉꯨ ꯂꯥꯎ, ꯃꯅꯦꯝ ꯑꯃꯅ ꯃꯃꯧꯕꯨ ꯀꯔꯝ ꯍꯥꯏꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯇꯝꯖꯔꯨ ꯂꯥꯎ꯫ ꯑꯍꯟꯕꯤ ꯃꯥꯒꯤ ꯋꯥꯗꯣ ꯃꯆꯥꯅ ꯇꯥꯕꯤꯔꯛꯇꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯗ ꯌꯦꯡꯂꯒ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯦ, ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯒꯠꯀꯦꯗꯣ ꯌꯦꯡ ꯇꯥꯔꯤꯗꯅ, ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ, ꯀꯣꯟꯅꯅꯦ ꯀꯄꯛꯄꯒꯗꯤ ꯌꯥꯔꯣꯏꯀꯣ, ꯏꯃꯥ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯃꯆꯥꯅ ꯆꯥ ꯊꯛꯈꯣꯒ ꯈꯥꯡꯕ ꯌꯥꯗꯕ ꯃꯈꯩ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯌꯥꯏꯐꯕꯤꯗꯤ ꯃꯃꯥꯒꯤ ꯐꯠꯇꯕ ꯊꯧꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥꯗꯣ ꯃꯀꯣꯛꯇ ꯆꯪꯕꯤꯗꯦ, ꯃꯅꯥꯗ ꯍꯥꯞꯄꯤꯗꯦ꯫ ꯌꯨꯝꯗꯨꯗ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯃꯤꯗꯧꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯐꯥ ꯑꯄꯨꯟ ꯌꯥꯎꯗ ꯂꯩꯖꯔꯤꯕꯅꯤꯗꯣ꯫ ꯃꯅꯦꯝ ꯃꯀꯨ ꯍꯜꯂꯛꯄꯒ ꯃꯃꯥ ꯂꯥꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯇꯝꯖꯩ ꯀꯨꯁꯨꯝꯅ꯫ ꯑꯣ, ꯊꯦꯡꯅꯍꯧꯗ꯭ꯔꯦꯗꯣ, ꯅꯨꯡꯉꯥꯏꯇꯦꯗ, ꯃꯥꯁꯨ ꯑꯥꯗ ꯃꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯏꯕꯦꯝꯃ, ꯅꯪꯁꯨ ꯅꯃꯥꯒꯤ ꯄꯥꯎ ꯏꯀꯥꯗꯣ ꯈꯔ ꯂꯧꯕꯤꯌꯨꯅꯦ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯠꯂꯨꯒꯗꯕꯅꯤ꯫ ꯃꯃꯥ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯅꯤꯗꯣ, ꯏꯆꯥꯒꯤ ꯋꯥꯗꯕ ꯉꯝꯄꯣꯠ ꯅꯠꯇꯦ, ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯅꯦ ꯈꯔ ꯍꯦꯛ ꯆꯠꯄꯤꯔꯨꯆꯣ꯫ ꯌꯥꯏꯐꯕꯤꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯔꯥꯎꯖꯩ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯆꯠꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯂꯝꯌꯥꯟꯕ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯄꯨꯟꯅ ꯃꯄꯥꯝ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯅꯦꯝ ꯀꯨꯁꯨꯝꯅꯁꯨ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯆꯥ ꯑꯊꯛ ꯄꯨꯅꯕ ꯂꯥꯡꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯍꯟꯕꯤ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯕꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯗ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯃꯨꯛ ꯍꯟꯈꯤ꯫ ꯑꯍꯟꯕꯤꯁꯨ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯃꯨꯟꯅ ꯌꯦꯡꯖꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃ ꯌꯥꯏꯐꯕꯤ ꯃꯥꯒꯤ ꯐꯤꯒꯤ ꯀꯔꯤꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯁꯨ ꯋꯥꯏ ꯍꯥꯏꯗꯦ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯩ꯫ ꯌꯥꯏꯐꯕꯤꯅꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯈꯟꯅ ꯅꯣꯡꯃꯇ ꯃꯅꯦꯝꯒꯁꯨ ꯂꯧꯇꯥꯅꯕꯤꯔꯨꯗꯦ꯫ ꯃꯅꯦꯝꯅꯁꯨ ꯃꯃꯧꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯁꯤꯟꯕꯤ꯫ ꯃꯧꯒꯤ ꯊꯕꯛꯅꯤ, ꯃꯧꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯊꯥꯗꯣꯛꯇꯦ꯫ ꯌꯥꯏꯐꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯀꯨꯁꯨꯝꯅ, ꯏꯕꯦꯝꯃ, ꯆꯥꯛꯇꯣ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ ꯂꯥꯎ, ꯅꯨꯃꯤꯠ ꯆꯨꯞꯄ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯗꯕ ꯃꯈꯩ ꯊꯕꯛ ꯍꯣꯠꯅꯔꯨꯔꯒ ꯋꯥꯕꯗꯁꯨ ꯂꯣꯏꯔꯝꯃꯅꯤ꯫ ꯀꯗꯥꯏ, ꯊꯥꯡꯗꯣ ꯏꯃꯥꯗ ꯄꯤꯔꯛꯎ, ꯌꯦꯟꯁꯥꯡꯗꯣ ꯏꯃꯥ ꯑꯗꯨꯝ ꯁꯦꯝꯕꯤꯍꯧꯔꯒꯦ, ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯅ ꯗꯟꯗꯤꯗꯧꯅ ꯍꯣꯠꯅꯒꯅꯤ? ꯁꯤꯗꯁꯨꯅꯦ ꯌꯨꯝꯅꯤ, ꯂꯩꯁꯥꯔꯤꯉꯩꯗ ꯀꯦꯖꯕꯗꯣ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯀꯦꯖꯧ, ꯇꯧꯖꯧ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯏꯆꯥꯅ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯝ ꯇꯧ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯕꯨꯡꯉꯣꯒ ꯅꯪꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯄꯥꯝꯂꯤꯕ꯫ ꯌꯥꯔꯅꯤꯌꯦ ꯏꯃꯥ, ꯆꯥꯛꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯛꯑꯒꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯈꯩ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯕꯤꯔꯝꯃꯤ, ꯑꯩꯗꯤ ꯁꯨꯞꯅꯇꯪꯒꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯧꯅꯁꯨ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯈꯪꯕꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯃꯗꯨꯗ ꯋꯥꯈꯜ ꯊꯥꯗꯖꯧ꯫ ꯌꯨꯝꯒꯤ ꯊꯕꯛꯀꯤꯗꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ, ꯏꯃꯥꯁꯨ ꯄꯪꯁꯣꯟ ꯁꯣꯟꯕꯁꯨ ꯅꯠꯇ꯭ꯔꯤ, ꯏꯃꯥꯅ ꯉꯝꯃꯤꯉꯩ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯒꯅꯦ, ꯆꯥꯛ ꯏꯁꯤꯡꯒꯤꯗꯤ ꯅꯪꯅ ꯊꯣꯡꯅꯤꯡꯕ ꯀꯥꯟꯗ ꯊꯣꯡꯉꯨ, ꯃꯗꯨꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯔꯨꯅꯨ꯫ ꯏꯃꯥꯗꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯏꯁꯥꯅ ꯌꯥꯝ ꯄꯥꯝꯖꯩ, ꯆꯥꯛ ꯊꯣꯡꯂꯒ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯀꯥꯔꯟ ꯇꯔꯞ ꯇꯧꯅ ꯅꯣꯛꯂꯒ ꯃꯈꯨꯠꯅ ꯃꯥꯒꯤ ꯋꯥꯗꯣ ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟ ꯈꯟꯗꯨꯅ ꯃꯃꯧꯗ ꯅꯁꯣꯟꯅꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯂꯩꯇ꯭ꯔꯤꯀꯥꯟꯗ
Nang paabana sak thongakpasu yauriniне. Ngarangi sagem pombado hautra. Nang paabana pomine. Yam thajadi ima. Aikhoi paabase chang sang thongbaga yam heiramizanina. Ngarangi sagem pombadasu yam hawi. Aidi imana pomingena khaluine. Haibani. Nang paabana thongba uti sagem sidi khu hau ama thobani. Aikhoi dine hauzik hansu aisilakle. Aduna imungi thabak masa si tawraga. Khara leng or tawdradi sonjin khrani haidana tawbani. Ado ima ngasigidi ai adum thonglage. Aina pharak tarakpa kanda imana amuk thongbiyo. Ngasigidi ai adum thongage. Phare adudi ima thoklage ko. Asumna amana amagi mateng pangnaduna nungsinana leiminarami. Nongmasu yaifabina yumda hanba thengkhre haiduna hatho imung sanglakpada zakhumdagi yamna nungsiba manam ama khangnam namlei. Karino haiduna zakhum sangakpadadi manemna yensang sem makuna sak thong tawduna leiminarami. Phat lei thorakpada mamau leirambadu ure. Ibo bisa kaisu khanbide mamobu kauduna hairi. Ibema nang hale chalo ngehak potha jaur. Nama ibani chak lusin biraklage. Ibana paknam amaga lafu ironba amaga tawrabani. Chak loirakadawre ngaktang potharo. Manem nasu yarani potha jauro haina ingit pire. Yaifabisu halakbagi makhong makhut chamlaga ngaktang khiblikanda. Chak chabagi kaunari mayam harau chaminai yaifabina. Aikhoi paabagi paknam sidi yam hawi. Manamsu yam nungsi. Namagi mamangda kanna thagalakanu ibem. Nungtigi chakhum amuk chawmo hairakan. Mapagi wase tabada mayamdu walauna noknei. Nongma ayuk ama yaifabigi mapamlomdagi nupa ama ho laktuna pautami. Yaifabi! Khukaududa mayam chenthongnari yaifabina. Khura kaidobu yaurage. Nakhoi imado tusinbadagi wakhal tadana leirame. Mayamnabudi maibagi manakta pukhatnaba langhauribani. Nangsu khara thuna law. Pausi tabada mahi pakhatpana kainom tawkhre. Kusumna ibema chalo Phido sat hongo imasu yauge. Ibungoga khoi hum chalasi. Asumna parap sagol gari tongduna mama ahanbigi manakta laklami. Laikai mi oisingna manang nakpa amaiba amagi mayumda pukhatpirambadagi wakhaldi taramle. Amaibana yaifabi khoi pakhana lakpa ubada asumna hairaklami. Ibema pakhatgan kaisu tawre hojikti. Ngaihaktang hek sontharambada phibam charam loidoribajani. Aduba hojikti kaisu thudokpa tawdre. Turaga yaisinbada ahal matam goisilakpaga makhong namagi sarusi ama nathoi. Yumda puro kanna mukpa chatpa tabulakhino. Matam kharadi khara kupna senabi batare. Amaibana asumna hairaklabanina yaifabisu manemda asumna haire. Ima imana khara phagalaktriba phawbadi ai sida leijahorage. Yumsu yengsinba imagi sebasu matam khara tawrakhige. Ihe karigi sida leiraga nathandana seba tawrudoribano. Adane yumda puraga aikhoi mayam sangdana hotnaraga loire. Yaroi sidana mana sada tarak lehoba. Adasu yumni chap manai. Ahan bisu yaroi ngamoi hainingbani adubu masa sonthakibana haiba phawba ngamlamde. Asum tawdana maibagi dakhina tawramlaga pirakliba hidak langthak tupuduna kusumgi mayum yorakle. Matam kharadi yaifabisu magi thabak leptuna mamagi seba kanna tawrami. Aduga sakhongi thabakna kusumna phaigak phaina hotnakre. Ahanbiya sese aina ne sahaugi khera khar semlakpani chanaba tawsi aduga hidak amuk chanaba. Asumna ahanbi mayamgi mateng yamna lawrakpasida thangatuna ta lakhiba mangakta khara nontharakpadawna phawrami. Inama na pawa wabire aigi hotnabibada wabana sulairamlani. Kari tawbagi wadoino nangdi mitop sundatana aikhoi ibemagi mamani adu oirabadi aikhoi imung manung nataro yam nganglanuse kherese khara sathoksise. Asum tawna haptadi phajilakle masa kharadi phagatle adubu mathanda phamba chatpadi ngamdribani. Naumaijing namitni inkoldubu koliba laidu ayuk nganna hogatuna yaifabi thaba ingkhang laigi seba sasat tawnaba hone. Maneng kusumsu yausilaktuna imungi mipumnamak laidu khuramjai. Ahan bisu ngaduna phamba yaba fan ama thabiduna masanupina iru maithajabiduna yauhalami. Ahan bisu yumdada leibadagi nahal makhaiga manadaba pukning wakhal ama lakpa horaklami. Imungdugi ahalsingna masabu luna tawbiba amaga thamoigi mari
ꯆꯦꯠꯅ ꯂꯩꯅꯕꯗꯨ ꯎꯔꯨꯕꯗꯒꯤꯅꯤ꯫ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯕꯨꯛ ꯅꯥꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯔꯝꯗꯦ꯫ ꯆꯦꯛꯁꯤꯟꯅ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯥꯁꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯌꯨꯝꯗꯨꯗ ꯂꯩꯕꯗ ꯃꯥ ꯃꯁꯥꯁꯤ ꯌꯨꯝꯗꯨꯒ ꯆꯨꯁꯤꯟꯅꯈꯤꯕꯒꯨꯝꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯌꯦꯡꯉꯨꯕꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯎꯕꯗ ꯃꯥꯅ ꯍꯥꯟꯅ ꯈꯜꯂꯨꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯏ꯫ ꯃꯊꯟꯇ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯄꯨꯔꯥ ꯐꯠꯇꯕꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨꯅꯤꯀꯣ꯫ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯑꯩꯅ ꯊꯨꯒꯥꯏꯅꯕ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯗ ꯏꯟꯁꯤꯜꯂꯨꯔꯤꯕꯅꯤꯀꯣ꯫ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯄꯪꯂꯕ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡ ꯆꯪꯅꯔꯛꯂꯦ꯫ ꯌꯥꯏꯐꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯊꯥ ꯏꯁꯥ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯃꯅꯦꯝꯅ ꯎꯗꯨꯅ ꯍꯪꯂꯛꯏ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯏꯃꯥ, ꯂꯪ ꯄꯤꯔꯛꯑꯣꯒ, ꯐꯤ ꯂꯧꯔꯨ ꯂꯥꯛꯑꯣꯒ, ꯁꯦꯜ ꯄꯤꯔꯣ ꯂꯥꯛꯑꯣꯒ ꯄꯥꯎ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯦ꯫ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯍꯦ, ꯑꯗꯨꯒꯤꯕꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ꯫ ꯏꯃꯥꯒꯤ ꯁꯦꯕꯥꯁꯨ ꯇꯧ, ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯥꯡ, ꯏꯃꯥꯅ ꯊꯟꯇꯅ ꯇꯧꯕ ꯀꯩꯁꯨ ꯉꯝꯃꯣꯏꯗ꯫ ꯅꯪꯒꯤ ꯊꯕꯛꯇꯨꯁꯨ ꯇꯧꯔꯕꯅꯤꯅ ꯂꯦꯞꯄ ꯌꯥꯄꯣꯟꯇꯦ꯫ ꯏꯃꯥꯅ ꯂꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯉꯝꯗ꯭ꯔꯁꯨ ꯆꯥꯅ ꯊꯛꯅꯕꯗꯨꯅ ꯅꯪ ꯄꯥꯕ ꯂꯥꯡꯈꯠꯂꯛꯂꯕꯁꯨ ꯌꯥꯏ꯫ ꯊꯕꯛ ꯇꯧꯕꯗ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯈꯤꯅꯤ꯫ ꯆꯠꯂꯨ, ꯌꯨꯝꯒꯤ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ꯫ ꯅꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧ꯫ ꯑꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯆꯠꯄ ꯍꯧꯔꯒꯦ꯫ ꯃꯅꯤ ꯃꯃꯧꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯑꯍꯟꯕꯤꯗꯤ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯖꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯈꯥꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯀꯨꯁꯨꯝ ꯑꯃꯗꯤ ꯏꯕꯣꯄꯤꯁꯛ ꯆꯪꯗꯨꯅ ꯌꯨꯝꯗꯨ ꯄꯨꯔꯝꯃꯤ꯫ ꯑꯍꯟꯕꯤꯒꯤ ꯑꯄꯥꯝꯕ ꯌꯦꯟꯁꯥꯡ ꯈꯟꯗꯨꯅ ꯊꯣꯡꯕꯤ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯇꯝ ꯆꯥꯅ ꯄꯤꯖꯕꯤ꯫ ꯇꯞꯅ ꯃꯁꯥꯁꯨ ꯐꯒꯠꯂꯛꯂꯦ, ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯋꯥꯈꯜꯂꯣꯟꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯦ꯫ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯁꯪꯕꯒ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯋꯥꯖꯥꯎ ꯉꯥꯡꯕꯤ, ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔꯒ ꯄꯨꯟꯗꯨꯅꯇ ꯑꯎꯕ ꯃꯤ ꯈꯨꯗꯤꯡ ꯁꯤꯗꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯥꯏꯍꯥꯛ ꯁꯪꯕꯒ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯄꯨꯌꯥ ꯀꯌꯥ ꯄꯥꯃꯤꯟꯅꯗꯨꯅ ꯃꯇꯝ ꯂꯦꯟꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯍꯟꯕꯤ ꯇꯞꯅ ꯆꯠꯄ ꯉꯝꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕꯤꯅ, ꯏꯃꯥ, ꯅꯪ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯐꯒꯠꯂꯦ, ꯆꯠꯄꯁꯨ ꯉꯝꯃꯛꯏ, ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯋꯦꯕꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯅꯣꯛꯐꯦꯠ ꯇꯧꯅꯩ꯫ ꯁꯣꯝꯗꯒꯤ ꯀꯨꯁꯨꯝꯅ, ꯑꯍꯟꯕꯤ ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ, ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯣꯛ ꯈꯔ ꯂꯩꯔꯛꯄꯅꯤ, ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ꯫ ꯏꯕꯦꯝꯃ, ꯅꯪꯒꯤꯅꯅꯦ ꯆꯥꯛꯈꯨꯝꯒꯤ ꯎꯕꯥꯛ ꯃꯊꯛꯇꯨꯗ ꯊꯅꯝꯂꯕꯅꯤꯍꯦ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯇꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯅ ꯋꯥꯔꯤ ꯇꯧꯏ ꯑꯍꯟꯕꯤꯅ꯫ ꯏꯅꯝꯃ, ꯑꯩꯁꯨ ꯏꯁꯥꯁꯦ ꯐꯒꯠꯂꯛꯂꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯥꯗ ꯅꯊꯟꯇ ꯀꯩꯗꯧꯗꯧꯔꯤꯒꯦ? ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯤ꯫ ꯑꯥꯗ ꯅꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯅꯦ꯫ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯂꯤꯕꯅꯤ꯫ ꯁꯤꯗ ꯂꯩꯕꯗꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯁꯦꯒꯥꯏꯕꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯃꯄꯥꯅ ꯐꯪꯉꯦ, ꯃꯆꯥ ꯑꯅꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄ ꯏꯆꯥ ꯅꯨꯄꯥꯗꯨ ꯐꯪꯉꯦ, ꯑꯩ ꯏꯊꯟꯇ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕꯒꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯄꯥꯝꯖꯕ ꯐꯈ꯭ꯔꯕ, ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯕ, ꯏꯖꯠ ꯂꯩꯕ ꯏꯃꯨꯡꯒꯤ ꯏꯃꯧ ꯑꯃ ꯍꯥꯏꯅꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯤ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯁꯤꯠꯂꯤꯕꯁꯤꯕꯨ ꯃꯥꯒꯤ ꯐꯠꯇꯅꯕ꯭ꯔꯕ? ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯅꯪꯅꯁꯨ ꯑꯉꯥꯡꯗꯨꯅ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕ ꯇꯥꯕꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯅꯕꯨ ꯑꯉꯥꯡꯅꯤ ꯈꯟꯕꯒꯤ ꯋꯥꯅꯤ, ꯃꯈꯣꯏꯁꯨ ꯆꯥꯎꯔꯛꯂꯕꯅꯤꯅ ꯑꯐ ꯐꯠꯇ ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯆꯞ ꯆꯥꯅ ꯂꯦꯞꯄ ꯉꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯔꯁꯨ ꯇꯥꯕꯤꯒꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨ ꯇꯥꯛꯆꯔꯕꯁꯨ ꯆꯠꯀꯗꯕꯗꯤ ꯃꯈꯣꯏꯅꯤ, ꯑꯩꯈꯣই ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯁꯥꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯍꯔꯥꯎꯅ ꯆꯠꯆꯕꯅ ꯐꯠꯇꯕꯔꯅꯦ? ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯑꯍꯟꯕꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ, ꯆꯨꯝꯃꯤ, ꯏꯅꯝꯃꯅ ꯍꯥꯏꯕ ꯑꯩ ꯋꯥꯈꯜ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯏꯉꯛꯁꯦ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯄꯥꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯒ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕꯅꯤ꯫ ꯑꯩꯅ ꯇꯤꯟꯅꯔꯤꯕ ꯂꯣꯏꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯔꯦꯝꯅꯩ, ꯅꯣꯛꯅꯩ꯫ ꯃꯁꯤ ꯄꯨꯝꯕ ꯃꯥꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯣ? ꯏꯖꯠ ꯁꯟꯃꯥꯟ ꯄꯥꯝꯕꯁꯤꯕꯨ ꯑꯁꯣꯏꯕ꯭ꯔꯥ ꯍꯥꯏꯕ? ꯀꯨꯁꯨꯝꯁꯨ ꯑꯍꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯃꯗꯨꯅꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ꯫ ꯅꯪꯁꯨ ꯈꯜꯂꯨꯅꯦ, ꯃꯤꯒꯤ ꯈꯜꯂꯤꯉꯩꯗ
ꯑꯩꯒꯤ ꯏꯃꯨꯡ ꯀꯥꯏꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ? ꯅꯪꯅ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯈꯜꯂꯤꯕꯁꯤꯡꯗꯣ ꯅꯪꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ꯫ ꯃꯗꯣ ꯅꯪꯅ ꯈꯪꯂꯨꯗꯕꯅꯅꯤ꯫ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯉꯥꯛꯇ ꯆꯠꯄ ꯌꯥꯗꯕꯅꯤ꯫ ꯄꯨꯟꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯂꯤꯕꯁꯦ꯫ ꯑꯩꯈꯣꯏ ꯂꯝꯌꯥꯟꯕꯒꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯟꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ, ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯏꯅꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯝꯌꯥꯟꯕꯅ ꯌꯥꯏꯐꯕꯤꯒ ꯈꯪꯅ ꯆꯥꯟꯅꯖꯩ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯅꯣꯏꯗ ꯍꯥꯏꯕ ꯆꯪꯉꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕꯤꯔꯝꯂꯕꯗꯤ ꯏꯆꯥꯅ ꯉꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕꯁꯦ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯉꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥꯒ ꯏꯃꯧꯒꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯤ ꯎꯕꯗ ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯒꯤ ꯑꯣꯟꯅꯕꯗ ꯏꯆꯥꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯧꯅ ꯅꯆꯥꯒ ꯐꯥꯎꯕ ꯂꯩꯃꯤꯟꯅꯗꯕ ꯉꯝꯃꯤ꯫ ꯃꯗꯣ ꯌꯥꯝꯅ ꯐꯠꯇꯦꯀꯣ꯫ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯁꯦꯜꯗꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ, ꯑꯃꯨꯛ ꯆꯠꯈꯤꯒꯅꯤ, ꯑꯗꯨꯕꯨ ꯁꯦꯜꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯍꯟꯕꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯃꯆꯤꯟꯕꯥꯜ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯞꯄ ꯈꯥꯡꯂꯤ꯫ ꯀꯨꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯅꯆꯥꯗꯨꯕꯨ ꯂꯥꯞꯅ ꯂꯩꯈ꯭ꯔꯦꯅ ꯈꯟꯖꯕꯒꯤ ꯋꯥꯇꯅꯤ꯫ ꯃꯔꯛꯇ ꯁꯤꯗ ꯃꯆꯟꯒ ꯎꯅꯕꯁꯨ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯗꯒꯤ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯁꯦꯜ ꯊꯨꯝ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯩꯌꯦꯅ ꯇꯥꯏ꯫ ꯑꯁꯨꯛ ꯐꯕ ꯃꯆꯥꯁꯤꯕꯨ ꯅꯪꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯦꯡꯉꯨ, ꯅꯪꯒꯤ ꯅꯃꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯆꯥꯅꯨꯄꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯊꯨꯝꯗꯣ ꯄꯤꯔꯛꯄ ꯉꯝꯈꯤꯒꯗ꯭ꯔꯥ? ꯑꯗꯨꯅꯅꯦ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯅꯆꯥ ꯅꯃꯧꯗꯣ ꯌꯨꯝꯗ ꯀꯧꯁꯤꯜꯂꯨꯁꯤꯗꯅꯤ꯫ ꯅꯪꯅ ꯍꯦꯛ ꯅꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯝꯖꯤꯡꯕꯗꯣ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯍꯪꯕ ꯑꯗꯨꯝ ꯂꯥꯛꯏ꯫ ꯅꯪꯒ ꯊꯦꯡꯅꯔꯨꯔꯕꯗꯤ ꯁꯥꯎꯔꯅꯤ ꯈꯟꯗꯅ ꯅꯪ ꯊꯦꯡꯅꯗꯅ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅꯗ ꯂꯥꯞꯊꯣꯛꯆꯕꯅꯤ, ꯅꯆꯥꯁꯤꯡꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯊꯣꯛꯇꯦꯀꯣ꯫ ꯑꯁꯨꯝꯅ ꯇꯥꯕꯗꯗꯤ ꯑꯍꯟꯕꯤꯒꯤ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯝꯂꯕ ꯊꯃꯣꯏꯗ ꯂꯩꯅꯥꯗꯧꯅ ꯊꯣꯛꯂꯛꯄꯒꯨꯝ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝ ꯆꯠꯄꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕꯤꯅ, ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯆꯠꯈꯤꯕꯒ ꯌꯥꯔꯣꯏꯀꯣ? ꯑꯍꯟꯕꯤꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯥꯗ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦꯅꯦꯍꯦ꯫ ꯐꯠꯇ꯭ꯔꯕ ꯅꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯅꯕꯨꯡ ꯑꯃꯗꯤ ꯅꯅꯝꯃꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈꯤꯕ꯫ ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯪꯁꯨ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯉꯁꯤꯃꯛ ꯅꯕꯨꯡ ꯑꯃꯗꯤ ꯅꯅꯝꯃ ꯑꯗꯨꯕꯨ ꯏꯃꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯒꯅꯤ꯫ ꯏꯃꯥ ꯏꯆꯥꯁꯤꯡꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯅ ꯏꯃꯥꯕꯨꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯕꯦꯝꯃ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ꯫ ꯃꯃꯥꯅ ꯑꯁꯨꯝꯅ ꯀꯞꯄꯛꯄꯗ ꯌꯥꯏꯐꯕꯤꯁꯨ ꯃꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤ꯫ ꯑꯍꯟꯕꯤ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯈꯔꯒ ꯂꯩꯊꯈꯤꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯡꯕ ꯌꯥꯗꯕꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯨꯗꯨꯅ ꯃꯌꯥꯅꯨꯄꯥꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯅꯨꯄꯥꯒꯤ ꯂꯩꯐꯝꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯃꯆꯥꯒ ꯃꯃꯧꯒꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯂꯝꯖꯤꯡꯕ, ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒ ꯏꯃꯧꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯥꯊꯩꯗꯨꯅ ꯊꯝꯂꯨꯔꯦ꯫ ꯏꯃꯥ ꯂꯥꯜꯂꯦ꯫ ꯏꯃꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ꯫ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯁꯅꯥꯁꯨ ꯏꯃꯥ ꯀꯧꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯞꯃꯤꯟꯅꯩ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥꯗ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ? ꯏꯃꯥ ꯏꯃꯧꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯀꯂꯛ ꯆꯥꯎꯕꯤ ꯃꯅꯦꯝ ꯑꯣꯏꯔꯨꯕꯅ ꯏꯃꯧꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯏꯃꯥꯕꯨ ꯅꯈꯣꯏꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯏꯃꯥ, ꯅꯃꯧꯅꯁꯨ ꯏꯃꯥꯗ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔ ꯀꯥꯏꯕ ꯋꯥ ꯀꯌꯥ ꯉꯥꯡꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯅꯃꯧꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ꯫ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯞꯃꯤꯟꯅꯔꯒ ꯑꯍꯟꯕꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯁꯤ꯫ ꯏꯁꯨꯁꯤꯡꯗꯤ ꯀꯗꯥꯏ? ꯏꯃꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯉꯦ꯫ ꯁꯤꯗꯒꯤꯗꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯂꯩꯔꯨꯔꯁꯤꯀꯣ꯫ ꯏꯃꯥ, ꯏꯃꯥꯒꯤ ꯃꯗꯨꯒꯤ ꯌꯥꯊꯪꯗꯨꯗ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯕ ꯅꯆꯥꯁꯤꯡꯅꯤ꯫ ꯆꯠꯂꯁꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯃꯆꯥ ꯃꯧ ꯑꯃꯗꯤ ꯃꯁꯨꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯟꯕꯤꯅ ꯃꯆꯥ ꯃꯃꯧ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ
Ibopisot kusum lamyanba amadi yaifabi yamna harauzai. Ahanbina adumna tawrakani haibadi makhoidadi mangumna thokre. Somna masa mamongna yumda halaktuna leirabada nungaibagi ngamkhai leitre. Numidang sak toklaba matung wari asum sane. Ahanbina ima oibema imagi mitse una tangba haibadu oirame. Aine imaubu thaugat pibagi mahutta kadaida ngangba yaba kadaida saiba yaba haiduna tathikhibani. Ima ngasidi wakhal tare. Isa nupigi imungda leirubadagi sangsargi nungsinabagi mari haibado karino khanglakle. Sidagidi aisu aina ngamzabi thakta nakhoibu luna sana nungsina thamgadoribani. Imabu ngakpiyuko. Imabu na sana ngakpikhiba kuirabani. Imagi naya thangduda ngaijaduna lakjakhibani. Isagi wahaise tabada ima pele. Namisidagidi ahanbigi imungsu nungaina panba hauki. Aikhoina wari asidagi khangi madudi imung manungi mari chetpa haibasa chairaga nganglaga ahannata haiba illagadasu chetpa yade. Nungsiba amana amagi thamoi khangbibatana athoiba marini. Mayamso thazabibra ngakpiba haibasina yum ama kaidobadagi amukna haunana semhanba ngamba wahaini thawongni haibase. Mari kharadi aina helabani chetnaba honabada una yamna chawba sambal amana khaduna leibasu yaudaba natte. Aduna ngakpiba haibasina athoiba dharmani.